ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯅ: ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤꯗꯨ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯐꯤ ꯈꯖꯤꯛꯇꯪꯁꯦ ꯁꯨꯕꯗ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯂꯧꯔꯤꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣꯕ? ꯌꯥꯏꯁꯅꯥꯅ: ꯑꯕꯣ ꯂꯣꯏꯔꯦ, ꯐꯧꯗꯣꯛꯇꯨꯕꯗ ꯉꯥꯏꯔꯦ꯫ ꯑꯁꯤ ꯐꯧꯗꯣꯛꯇꯨꯕꯗ ꯑꯩ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯑꯕꯣ꯫ ꯐꯪꯗ꯭ꯔꯗꯤ ꯀꯅꯥꯅꯣ ꯑꯃ ꯀꯧꯊꯣꯛꯂꯒ ꯐꯧꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯐꯧꯕ ꯉꯥꯏꯔꯤꯕ꯭ꯔꯣ? ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯤꯗ꯫ ꯑꯩ ꯀꯧꯕ ꯆꯪꯂꯨꯔꯕꯅꯦ ꯑꯕꯣ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯍꯧꯋꯤ, ꯆꯆꯥꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯍꯧꯋꯤ꯫ ꯑꯩꯅ ꯕꯨꯕꯣꯛꯀꯤ ꯐꯤ ꯐꯧꯗꯣꯛꯄꯤꯌꯣ ꯍꯥꯏꯕꯗ ꯆꯆꯥꯅ ꯀꯅꯥꯗꯅꯣ ꯍꯥꯏꯁꯣ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯣꯛ ꯂꯥꯛꯄ ꯉꯥꯏꯔꯝꯕ꯫ ꯅꯃꯥꯗꯨꯗꯤ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯕꯗꯤ ꯑꯃ ꯄꯥꯏꯕ ꯌꯥꯗꯦ ꯑꯁꯤꯅꯤꯅꯦ꯫ ꯆꯥꯕꯗꯗꯤ ꯅꯃꯤꯠꯅ ꯎꯔꯤꯈꯩ ꯆꯥꯒꯦ ꯍꯥꯏꯅꯤꯅꯦ꯫ ꯃꯤꯔꯦꯝꯁꯤꯡꯁꯤꯗꯤ ꯆꯥꯕ ꯇꯤꯡꯅꯕ ꯌꯣꯛꯄ ꯍꯥꯏꯗꯨ ꯍꯦꯛ ꯇꯥꯏ꯫ ꯑꯕꯣ, ꯏꯃꯥꯗꯤ ꯃꯤꯔꯦꯝ ꯅꯠꯇꯤꯌꯦ꯫ ꯏꯃꯥꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ, ꯄꯣꯊꯥꯗꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯊꯕꯛ ꯁꯨꯛꯇꯧ ꯇꯧꯗꯕ, ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯔꯒ ꯂꯩꯕ ꯃꯤꯗꯣ ꯃꯤꯔꯦꯝ ꯀꯧꯏ ꯍꯥꯏꯌꯦ꯫ ꯀꯔꯤ? ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯔꯦꯝꯅꯤ ꯑꯁꯤꯅꯤꯅꯦ꯫ ꯍꯥꯏ ꯇꯝꯐꯥ! ꯇꯝꯐꯥ! ꯇꯥꯗꯕ꯭ꯔꯣ? ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ꯫ ꯇꯝꯐꯥ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯧꯕ꯭ꯔꯣ ꯏꯃꯥ? ꯀꯩꯗꯧꯔꯒꯦ? ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯕꯅꯤ꯫ ꯅꯆꯥꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯤ ꯌꯥꯝꯅ ꯍꯩꯔꯦꯅꯦ꯫ ꯏꯁꯤꯡ ꯂꯤꯠꯇ꯭ꯔꯦ꯫ ꯍꯩꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯌꯥꯏ, ꯅꯪ ꯑꯕꯣꯛꯇ ꯀꯩ ꯍꯥꯏꯔꯨꯔꯒꯦ? ꯑꯕꯣꯛꯅ ꯁꯥꯎꯔꯤꯁꯦ? ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ꯫ ꯀꯔꯤ? ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯈꯨꯕꯥꯛꯁꯤꯅ ꯊꯥꯖꯤꯟꯒꯦ, ꯈꯪꯕ꯭ꯔꯗꯣ? ꯊꯤꯅꯤꯡ ꯈꯣꯠꯗꯅ ꯅꯆꯤꯟꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯤꯅꯤ, ꯍꯥ? ꯅꯨꯡꯉꯥꯏꯔꯤꯅꯤꯕ꯫ ꯑꯕꯣꯛꯅ ꯍꯥꯏꯌꯦ ꯑꯩ ꯐꯨꯒꯅꯨ꯫ ꯏꯃꯥ, ꯑꯩꯅ ꯍꯥꯏꯌꯦ ꯑꯕꯣꯛꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣ꯫ ꯏꯃꯥ, ꯑꯉꯥꯡꯅ ꯈꯪꯗ꯭ꯔꯗꯨꯅ ꯄꯉꯥꯡ ꯉꯥꯡꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯉꯥꯡꯗ ꯐꯨꯕꯤꯒꯅꯨ, ꯑꯩ ꯃꯇꯨꯡꯗ ꯍꯥꯏꯗꯅꯕ ꯋꯥꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯊꯥꯕꯤꯔꯕꯅꯤ, ꯃꯇꯨꯡꯗ ꯍꯦꯛ ꯉꯥꯡꯂꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ? ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯂꯤꯅꯣ? ꯂꯣꯏꯔꯦ ꯏꯃꯥ꯫ ꯏꯃꯥꯅ ꯅꯍꯥꯟ ꯄꯨꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨ ꯏꯔꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ ꯉꯧꯁꯤꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯦ ꯍꯥꯏꯕ? ꯏꯕꯦꯝꯃ, ꯅꯪꯅ ꯄꯥꯝꯕ ꯏꯔꯣꯟꯕꯁꯦ ꯄꯥꯝꯃꯤꯗꯀꯣ꯫ ꯌꯣꯡꯆꯥꯛꯇꯣ ꯑꯩꯅꯅꯦ ꯉꯥꯒ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕ꯫ ꯅꯃꯥꯅ ꯆꯥꯏꯅ ꯑꯩꯗ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯗꯀꯣ꯫ ꯏꯃꯨꯡꯁꯤꯗ ꯁꯤꯀꯤ ꯑꯃꯠꯇꯐꯥꯎ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯕ꯫ ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ꯫ ꯍꯥꯏꯔꯨꯔꯒꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯅ ꯂꯩꯀꯥꯏ ꯃꯥꯡꯗ ꯑꯩꯁꯦ ꯃꯅꯦꯝ ꯑꯐꯠꯇꯕꯤ ꯇꯥꯍꯜꯂꯤꯕꯅꯦꯕ꯫ ꯅꯠꯇꯦ ꯏꯃꯥ, ꯅꯃꯧ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯇꯧꯔꯔꯣꯏ꯫ ꯁꯛꯁꯤꯡꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯕꯅ! ꯆꯠꯂꯣ, ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯛꯀꯅꯨ꯫ ꯇꯝꯐꯥꯗꯤ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯏꯁꯅ ꯇꯞꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯁꯨ ꯑꯕꯣꯛꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯂꯤꯁꯦ? ꯆꯆꯥꯒ ꯅꯅꯥꯎꯒꯗꯗꯤ ꯊꯕꯛꯁꯨ ꯇꯧꯗꯦ, ꯑꯕꯣꯛꯅ ꯅꯣꯡꯃꯇꯁꯨ ꯆꯩꯗꯦ꯫ ꯑꯕꯣꯛꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯒꯤ ꯌꯥꯏ, ꯀꯩꯗꯧꯕꯒꯤ ꯑꯕꯣꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯤꯅꯣ? ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯕꯣꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯍꯟꯅꯤꯡꯗꯅ ꯁꯣꯏꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯆꯩꯔꯤꯕꯅꯤ꯫ ꯑꯣ, ꯅꯨꯡꯁꯤꯕꯒꯤꯁꯨ ꯆꯩꯅꯕ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥ, ꯆꯆꯥ ꯍꯣꯏꯗ ꯑꯕꯣꯛꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤꯁꯦ ꯅꯨꯡꯁꯤꯗꯕꯒꯤꯔꯣ? ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯩꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯈꯜ ꯌꯥꯝꯃꯤ, ꯅꯪꯁꯨ ꯍꯌꯦꯡ ꯆꯥꯎꯔꯕ ꯀꯥꯟꯗ ꯈꯪꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ꯫ ꯁꯣꯝꯗꯅ ꯂꯩꯃ ꯇꯝꯐꯥꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯧ ꯊꯣꯏꯕꯤ, ꯅꯁꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯑꯃꯥꯏꯕ ꯀꯧꯁꯤꯔꯣ? ꯌꯥꯔꯅꯤ ꯏꯃꯥ, ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯄ, ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦꯗ꯫ ꯆꯥꯛ ꯆꯥꯕꯒꯤ ꯍꯧꯒꯠꯄ ꯉꯝꯒꯗ꯭ꯔꯣ? ꯏꯃꯥ, ꯆꯥꯛꯇꯨ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯉꯝꯅꯤꯌꯦ ꯏꯃꯥ꯫ ꯑꯗꯨꯗ ꯑꯉꯥꯡꯁꯦ ꯃꯇꯣꯝ ꯊꯅꯕ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯃꯤꯠ ꯆꯤꯡꯂꯒ ꯀꯣꯏꯆꯠ ꯆꯠꯄꯗ ꯐꯃꯨꯡꯗꯒꯤ ꯇꯥꯔꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯏꯁꯨ ꯅꯨꯄꯥꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯐꯥꯎ ꯁꯣꯛꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯏꯁꯨꯗꯤ ꯁꯅꯥꯅꯤ, ꯁꯅꯥ, ꯕꯨꯕꯣꯛꯀꯤ ꯁꯅꯥ꯫ ꯏꯃꯥ, ꯏꯆꯦ ꯀꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯉꯥꯏꯍꯥꯛ ꯁꯦꯟꯅꯍꯜꯂꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯊꯣꯛꯂꯛꯅꯕ ꯇꯧꯔꯣ, ꯑꯃꯗꯣ ꯑꯩ ꯊꯥꯖꯤꯜꯂꯛꯂꯒꯦ꯫ ꯍꯥꯏꯗꯨꯅ ꯂꯩꯃ ꯇꯝꯐꯥꯕꯨ ꯀꯧꯔꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ꯫ ꯇꯝꯐꯥ! ꯇꯝꯐꯥ! ꯆꯥꯛꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯂꯣꯏꯔꯦ ꯏꯃꯥ, ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯉꯥꯡ ꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯩꯔꯁꯨ꯫ ꯅꯅꯥꯎꯗꯣ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯣꯏꯕꯤꯅ, ꯏꯆꯦ, ꯑꯉꯥꯡꯗꯨ ꯇꯨꯝꯕꯗꯤ ꯇꯨꯝꯍꯧꯕꯅꯤ, ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯎꯕ ꯃꯇꯝꯅꯤꯅ ꯃꯃꯤꯠ ꯆꯤꯡꯂꯛꯄꯗ ꯍꯧꯒꯠꯂꯛꯂꯒ ꯀꯣꯏꯆꯠ ꯆꯠꯂꯗꯤ ꯐꯃꯨꯡꯗꯒꯤ ꯇꯥꯔꯒ ꯁꯣꯛꯅꯤꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯏꯆꯦ ꯌꯦꯡꯕꯤꯔꯨꯔꯒꯦ꯫ ꯑꯗꯨꯒ ꯏꯆꯦ, ꯑꯉꯥꯡꯒꯤ ꯃꯊꯤ ꯃꯌꯨꯝ ꯇꯩꯕ ꯐꯤꯔꯣꯟ ꯈꯔ ꯂꯩꯍꯧꯕꯅꯤ,
ꯑꯗꯨꯒ ꯑꯃꯨꯛꯇ ꯁꯨꯕꯤꯌꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯁꯦꯠꯅꯅꯕ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕ ꯑꯩ ꯁꯨꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯁꯨꯔꯝꯗ꯭ꯔꯕ ꯁꯥꯎꯅꯨꯀꯣ ꯏꯆꯦ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ ꯏꯆꯥꯒꯤ ꯃꯐꯤ ꯁꯨꯕꯕꯣ ꯆꯥꯔꯣ ꯆꯥꯛꯇꯣ ꯑꯩ ꯑꯉꯥꯡ ꯃꯅꯥꯛ ꯆꯪꯂꯒꯦ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯆꯪꯈ꯭ꯔꯦ ꯌꯥꯏꯁꯅꯥ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯣ 이마도 ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯩ ꯃꯥꯒ ꯄꯨꯟꯅ ꯆꯥꯒꯦ ꯍꯥꯏ ꯀꯣꯟꯅ ꯆꯥꯁꯅꯤ ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯑꯁꯥꯏꯗ ꯂꯩꯔꯁꯨ ꯆꯠꯂꯨ ꯆꯥꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯆꯥꯒꯦ ꯇꯧꯕꯁꯤꯗꯅꯦ ꯄꯦꯠꯄ ꯉꯥꯡꯗꯨꯅ ꯂꯩ ꯑꯩꯁꯦ ꯁꯨꯝ ꯁꯥꯎꯍꯜꯂꯦꯕ ꯊꯣꯏꯕꯤꯅ 이마 ꯆꯥꯛꯁꯦ ꯂꯣꯏꯅ ꯏꯪꯂꯅꯤ ꯆꯥꯊꯣꯛꯂꯁꯤ ꯁꯥꯎꯔꯅꯣꯕ ꯍꯌꯦꯡꯈꯩ 이마ꯅ ꯁꯥꯎꯅꯤꯡꯗꯅꯕ ꯏꯆꯦꯒ ꯌꯥꯏꯁꯅꯥꯒꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯄꯤꯖꯔꯁꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯍꯌꯦꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯠꯇꯦ ꯍꯌꯦꯡꯒ ꯉꯥꯏꯔꯔꯣꯏꯁꯤ ꯍꯣꯔꯦꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯤꯖꯔꯁꯤ ꯌꯥꯏꯁꯅꯥ ꯀꯣꯟꯁꯦ ꯅꯪꯅ ꯈꯔ ꯂꯣꯏꯁꯤꯜꯂꯣꯀꯣ 이마 이제ꯁꯨ ꯐꯤ ꯁꯨꯗꯧꯔꯕꯅꯤꯅ ꯑꯩ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒꯦ ꯆꯠꯂꯣ ꯃꯔꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯅꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯣꯟꯁꯦ ꯄ꯭ꯔꯞ ꯐꯦꯡꯂꯨꯁꯨ ꯂꯣꯏꯔꯒꯅꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯅꯝꯂꯨ ꯂꯥꯎ ꯑꯕꯣ ꯑꯩ ꯍꯩꯔꯣꯏꯌꯦ ꯀꯔꯤꯒꯤ ꯍꯩꯇꯕ ꯅꯊꯤꯕꯣꯡꯗꯨꯁꯨ ꯆꯥꯕ ꯍꯩꯔꯗꯤ ꯊꯕꯛꯁꯨ ꯇꯧꯒꯗꯧꯕ ꯂꯦꯝꯅ ꯆꯥꯒꯦꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯤ ꯆꯠꯂꯣ ꯐꯦꯡꯂꯨꯁꯨ ꯑꯗꯨꯒ ꯂꯣꯏꯔꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯧꯕ ꯈꯪꯂꯦꯗꯅ ꯍꯣꯏ ꯑꯕꯣ ꯀꯔꯝꯕ ꯃꯅꯦꯝ ꯀꯔꯝꯕ ꯃꯕꯣꯛꯅꯣ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯀꯔꯤꯒꯤ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕ ꯃꯃꯧꯒꯤ ꯃꯃꯧ ꯃꯁꯨꯒꯤ ꯃꯁꯨ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ ꯃꯥꯟꯅꯗꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯟꯅꯗꯦ ꯃꯔꯝꯗꯤ ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯃꯅ ꯅꯨꯄꯥꯅꯤ ꯑꯃꯅ ꯂꯥꯏꯔꯔꯦ ꯀꯅꯥ ꯂꯩꯖꯗꯦ ꯑꯃꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯅꯤ ꯃꯔꯟ ꯃꯊꯨꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕꯤꯅꯤ ꯂꯩꯃꯅ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅ ꯌꯥꯏꯁꯅꯥ ꯍꯦꯛ ꯄꯣꯛꯂꯛꯄ ꯏꯀꯣꯏ ꯀꯣꯏꯗꯅ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯃꯒꯤꯅ ꯃꯆꯥ ꯀꯣꯏꯍꯟ ꯂꯥꯏꯍꯟ ꯑꯣꯏꯔꯤꯕ ꯄꯥꯔꯤꯍꯟ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯈꯟꯈꯤꯕꯅꯤ ꯃꯃꯥ ꯃꯆꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯄꯥꯔꯤꯍꯟꯅ ꯁꯤꯈꯤꯕꯅꯤ ꯇꯝꯐꯥ ꯃꯥꯁꯨ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯈꯪꯂꯤꯕꯅꯤ ꯎꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯒꯤ ꯈꯜꯂꯒ ꯈꯥꯡꯂꯤꯕꯅꯤ ꯑꯋꯥꯕ ꯄꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯏꯕꯣꯇꯣꯝꯕ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯃꯤ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯣ ꯋꯥꯍꯪ ꯄꯥꯍꯪꯗꯅ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ ꯂꯧꯗꯦꯅꯦ ꯅꯪ ꯑꯩꯗꯤ ꯏꯃꯥꯅ ꯑꯔꯩꯕ ꯃꯀꯣꯛ ꯊꯣꯡꯉ ꯍꯥꯏꯕꯗꯨꯗ ꯊꯣꯡꯂꯕꯅꯤ ꯌꯨꯝꯁꯤꯗ ꯆꯥꯛ ꯆꯥꯔꯤꯁꯤꯕꯨ ꯑꯩ ꯇꯔꯣ ꯑꯩ ꯇꯔꯣ ꯍꯥꯏꯕꯅꯦ ꯅꯪꯒꯤꯁꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯕꯅꯤꯅ ꯅꯪꯅ ꯀꯨꯁꯤ ꯇꯧꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯑꯉꯥꯡꯁꯤꯒꯤ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯅꯣꯡꯃꯇꯁꯨ ꯍꯪꯗꯨꯅ ꯊꯣꯡꯕꯤꯌꯣ ꯍꯥꯏꯕꯅꯤꯗ ꯊꯣꯏꯕꯤꯅ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯂꯣ ꯂꯩꯀꯥꯏ ꯇꯥꯔꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯅꯅꯕꯅꯤ ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯥꯗ ꯆꯪꯂꯒꯦ ꯀꯔꯤꯒꯤ ꯏꯃꯧꯅ ꯆꯔꯥ ꯍꯦꯟꯗꯣꯔꯤꯕꯅꯣ ꯏꯃꯥ ꯊꯣꯡꯒꯦ ꯏꯃꯧꯅ ꯆꯥꯅꯤꯡꯕꯗꯣ ꯏꯃా ꯊꯣꯡꯒꯦ ꯏꯃꯥ ꯋꯥꯅꯕꯅꯤ ꯊꯣꯡꯂꯨꯔꯅꯨ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ ꯇꯝꯐꯥꯅ 이나오 ꯀꯩꯔꯣꯏꯌꯦ ꯑꯩ ꯐꯊꯣꯡꯂꯒꯦ ꯌꯥꯔꯦ ꯊꯣꯡꯗ꯭ꯔꯁꯨ ꯏꯆꯦ ꯋꯥꯔꯝꯃꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯩ ꯍꯥꯏꯒꯦ 이나오 ꯁꯥꯎꯔꯅꯨꯁꯦ 이제 ꯅꯪꯗ ꯍꯪꯍꯧꯗ꯭ꯔꯦ ꯑꯩ ꯊꯣꯡꯂꯛꯂꯒꯦ ꯌꯥꯔꯦ 이비엠마 와라마디 포타루로 이보tomba ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯅꯣꯡꯃꯇ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯗ ꯏꯪꯅ ꯆꯤꯡꯅ ꯑꯃꯨꯛꯇ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯤꯁꯦ ꯏꯇꯩꯕꯁꯨ ꯃꯌꯥꯝꯅ ꯌꯥꯅꯕ ꯈꯔ ꯆꯠꯄꯤꯔꯗꯤ ꯐꯗꯧꯕ ꯑꯃꯒ ꯑꯃꯨꯛ ꯄꯨꯡꯀꯠꯇꯀꯅꯤ ꯀꯩ ꯀꯥꯟꯅꯗꯕꯗ ꯊꯕꯛꯀ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯅꯤ ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯍꯟꯒꯗꯕꯅꯤꯁꯨ ꯂꯩꯃꯒꯤ ꯃꯆꯥꯁꯦ ꯑꯅꯤꯅꯤ 이보tomꯕꯅ ꯑꯇꯣꯝꯕꯅꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯂꯩꯃꯅ 이마ꯒꯤ ꯑꯇꯣꯝꯕ ꯄꯨꯟꯁꯤꯟꯅꯔꯨꯅꯨ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯅꯐꯤꯗꯣ ꯍꯣꯡꯂꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯁꯥꯍꯜꯂꯛꯂꯒꯦ ꯊꯣꯏꯕꯤꯅ ꯇꯥꯗꯣꯟ ꯐꯤ ꯍꯣꯡꯕꯤꯔꯣ ꯂꯥꯛꯑꯣ ꯆꯪꯈ꯭ꯔꯦ 이보tomꯕꯒ ꯊꯣꯏꯕꯤꯒꯗꯨ ꯃꯆꯥꯅ ꯀꯥ ꯌꯧꯈ꯭ꯔꯦ ꯈꯪꯕꯒ ꯂꯩꯃ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯇꯣꯝꯕꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯁꯥꯍꯜꯂꯨ ꯑꯃꯨꯛ ꯂꯣꯏꯔꯝꯗ꯭ꯔꯗꯤ ꯏꯁꯧ ꯂꯥꯡꯅꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯅꯦꯝꯁꯤꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯂꯥꯏꯔꯕ ꯃꯤꯕꯨ ꯇꯨꯍꯠꯄꯤꯕ ꯀꯅꯥ ꯂꯩꯖꯗꯦ ꯃꯈꯣꯏꯅ ꯇꯧꯔꯤꯈꯩ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯌꯥꯔꯅꯤ ꯈꯟꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗꯁꯨ ꯇꯝꯐꯥꯒꯨꯝꯕꯤ ꯀꯌꯥꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯃꯤꯌꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯃꯆꯥꯒꯤꯗꯃꯛ ꯑꯈꯥꯡ ꯀꯟꯕꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯈꯥꯡꯂꯤ ꯄꯨꯝꯅꯃꯛ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯋꯥ ꯀꯟꯅꯗꯤ ꯉꯥꯡꯖꯗꯦ ꯃꯕꯨꯛꯇꯗꯤ ꯃꯅꯦꯝ ꯂꯩꯃꯗꯒꯤ ꯍꯦꯟꯅ ꯐꯠꯇ ꯂꯧꯁꯤꯡ ꯍꯩ ꯃꯥꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯣꯡꯃꯇ ꯈꯪꯂꯨꯗꯦ ꯈꯟꯒꯦꯁꯨ ꯈꯜꯂꯨꯗꯦ ꯊꯣꯏꯕꯤꯅ ꯇꯥꯗꯣꯟ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯏꯄꯥꯝꯂꯣꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯏꯃꯥꯒ ꯄꯥꯕꯒꯗꯪ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯀꯔꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯇꯧꯔꯛꯂꯗꯤ ꯃꯈꯣꯏ ꯑꯅꯤꯇꯪ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯀꯣ ꯇꯥꯇꯣꯟ ꯀꯣ ꯌꯥꯔꯣꯕ ꯌꯨꯝꯁꯤꯗ ꯅꯨꯄꯥꯗꯤ ꯑꯩꯅ ꯑꯍꯜ ꯁꯥꯔꯒ ꯂꯩꯔꯤ ꯀꯔꯝꯅ ꯌꯨꯝꯁꯦ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯅꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯤ
ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯀꯝꯗꯧꯕ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥ ꯑꯩ ꯏꯇꯣꯝꯇꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯕꯤꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ ꯉꯥꯏꯈꯣ ꯅꯪꯒꯤ ꯋꯥꯗꯣ ꯈꯔꯅꯤ ꯂꯩꯔꯒ ꯈꯟꯅꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯅ ꯇꯩꯃ ꯐꯖꯕꯤꯁꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯆꯥꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯛꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯐꯥꯎ ꯄꯥꯡꯕꯤꯗꯦ ꯑꯁ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯂꯩꯇ꯭ꯔꯗꯤ ꯀꯥꯏ ꯂꯩꯒꯅꯤ ꯂꯩꯐꯝꯁꯨ ꯂꯩꯇꯦ ꯀꯔꯤ ꯇꯧꯔꯒ ꯆꯥꯒꯅꯤ ꯃꯈꯣꯏꯅꯤꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯏꯁꯅꯥꯒ ꯏꯇꯩꯃꯒ ꯅꯠꯇꯅ ꯇꯥꯖꯧꯒꯤꯗꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯂꯩꯐꯝꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯁꯪꯒꯣꯏꯗꯔ ꯂꯨꯀꯣꯏꯗꯔ ꯃꯔꯥꯏ ꯂꯩꯖꯅꯤ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯉꯝꯅꯕ ꯁꯨꯔꯒ ꯍꯤꯡꯅꯕ ꯍꯣꯠꯅꯖꯅꯤ ꯑꯗꯨ ꯉꯝꯗ꯭ꯔꯒ ꯀꯪꯂꯒ ꯃꯔꯥꯏ ꯁꯤꯖꯅꯤ ꯏꯍꯦ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏज्ꯖꯠꯇꯤ ꯂꯣꯏꯔꯤꯅꯦ ꯂꯩꯀꯥꯏꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯋꯥ ꯉꯥꯡꯗꯣꯏꯉꯥꯏ ꯂꯩꯕꯅꯦ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯜꯂꯤꯉꯩ ꯃꯌꯥꯝ ꯊꯥꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯪꯅ ꯋꯥꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯃꯈꯩꯗꯤ ꯑꯃꯠꯇ ꯂꯦꯝꯗ꯭ꯔꯤ ꯅꯆꯥ ꯁꯦꯝꯕꯅ ꯀꯔꯝ ꯁꯦꯝꯒꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯥꯏꯗꯩ ꯅꯆꯥ ꯁꯦꯝꯕ ꯉꯝꯗꯣꯏꯅꯣ ꯑꯉꯥꯡꯗꯤ ꯑꯁꯨ ꯄꯤꯛꯂꯤꯁꯤꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯃꯅ ꯊꯥꯕꯤꯔꯝꯕ ꯏꯔꯟ-ꯏꯊꯨꯝ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯀꯥꯏꯔꯒ ꯆꯥꯔꯗꯤ ꯏꯁꯨ ꯐꯥꯎꯗꯤ ꯐꯖꯅ ꯀꯣꯟꯅꯅꯤ ꯀꯩꯅꯣ ꯇꯥꯇꯣꯟ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯗꯤ ꯀꯔꯝꯅ ꯆꯥꯎꯈꯠꯅꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯅꯣꯏꯅ ꯇꯩꯃ ꯁꯇꯤꯁꯦ ꯇꯣꯉꯥꯟ ꯄꯤꯖꯁꯦ ꯍꯥꯏꯁꯤꯅꯤꯀꯣ ꯍꯣꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯒꯦ ꯌꯥꯔꯕꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯅꯤꯗꯅ ꯍꯥꯏꯅꯔꯤꯉꯩ ꯆꯥꯛꯈꯨꯝꯗꯒꯤ ꯇꯝꯐꯥꯅ ꯀꯧꯔꯛꯏ ꯏꯕꯣꯇꯣꯝꯕ ꯏꯅꯥꯎ ꯆꯥꯛ ꯆꯥꯊꯣꯛꯂꯁꯦ ꯂꯥꯛꯅꯔꯣ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯊꯣꯛꯂꯛꯂꯦ ꯆꯥꯛ ꯆꯥꯕ ꯄꯨꯟꯅ ꯐꯝꯊꯔꯛꯏ ꯂꯩꯃꯒ ꯌꯥꯏꯁꯅꯥꯒꯁꯨ ꯐꯝꯊꯔꯛꯏ ꯑꯗꯨꯗ ꯂꯩꯃꯅ ꯍꯥꯏ ꯅꯣꯏꯅ ꯃꯥꯅ ꯆꯥꯛꯀꯣꯟꯅ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯆꯥꯎ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯛꯀꯅꯨ ꯅꯣꯏ ꯑꯅꯤꯒꯤ ꯅꯁꯛꯁꯦ ꯍꯦꯛ ꯎꯕꯒꯅꯦ ꯑꯩ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯑꯕꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯉꯁꯥꯏꯁꯨ ꯌꯥꯝ ꯆꯥꯍꯧꯗꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯀꯅꯥꯗꯅꯣꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯁꯥꯎꯔꯛꯎꯔꯣ ꯏꯃꯥꯒꯤ ꯌꯥꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯣ ꯑꯕꯣꯛꯈꯣꯏ ꯂꯣꯏꯔꯒ ꯏꯃꯥꯒ ꯆꯥꯔꯁꯤ ꯏꯃꯨꯡꯁꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯑꯔꯥꯝ ꯈꯧꯔꯥꯡꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯁꯨ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗ ꯇꯨꯃꯤꯟ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯤꯜꯂꯝꯕ ꯆꯥꯛꯇꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯐꯨꯗ ꯌꯦꯡꯂꯨꯕꯗꯁꯨ ꯆꯥꯛꯈꯨꯝ 2-3 ꯐꯥꯕꯣꯏ ꯐꯥꯗꯕꯣꯏ ꯂꯩꯔꯝꯂꯦ ꯇꯝꯐꯥ ꯃꯇꯧꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯇꯝꯐꯥ ꯃꯄꯤꯗꯨ ꯃꯆꯥ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯐꯠꯇꯩ ꯊꯣꯛꯇꯨꯅ ꯆꯥꯛ ꯈꯔꯗꯨ ꯊꯤꯗꯨꯅ ꯃꯆꯥꯗ ꯄꯤ ꯏꯃꯥꯒꯤ ꯌꯥꯏ ꯅꯪ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯆꯥꯊꯣꯛꯂꯣ ꯏꯃꯥꯒꯤ ꯆꯥꯛꯇꯤ ꯊꯤꯔꯣ ꯑꯩꯒ ꯄꯨꯟꯅ ꯆꯥꯊꯣꯛꯂꯁꯤ ꯃꯃꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯉꯁꯥꯏ ꯆꯥꯛ ꯊꯦꯡꯅ ꯆꯥꯈꯤꯕꯩ ꯇꯨꯝꯗ꯭ꯔꯤꯌꯦ ꯅꯪ ꯆꯥꯊꯣꯛꯂꯣ ꯏꯃꯥ ꯀꯣꯟ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ ꯀꯩꯒꯤ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯏꯃꯥꯁꯨ ꯆꯥꯗꯅ ꯑꯩ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯅꯪ ꯉꯁꯥꯏ ꯆꯥꯛ ꯆꯥꯗꯦ ꯑꯩ ꯈꯪꯉꯤ ꯅꯪ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯅꯤ ꯅꯠꯇ꯭ꯔꯥ ꯇꯝꯐꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯆꯥꯕꯨ ꯃꯊꯥꯗ ꯁꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ ꯏꯃꯥꯒꯤ ꯏꯃꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯁꯨꯛ ꯂꯥꯏꯕꯛ ꯊꯤꯅ ꯇꯝꯕꯤꯔꯝꯂꯤꯕꯁꯦ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯁꯦꯈ꯭ꯔꯁꯤꯔ ꯃꯈꯣꯏꯗ ꯌꯦꯠꯇꯅꯕ ꯏꯃꯥ ꯄꯥꯕ ꯂꯩꯔꯝꯂꯗꯤ ꯑꯕꯣꯛꯅ ꯑꯩꯈꯣꯏꯗ ꯊꯤꯅ ꯇꯧꯔꯣꯏꯀꯣ ꯅꯅꯥꯎꯗꯧꯅ ꯑꯩꯕꯨꯁꯨ ꯂꯨꯅ ꯇꯧꯅꯤꯀꯣ ꯅꯅꯥꯎꯗꯤ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯏꯃꯥꯒꯤ ꯌꯥꯏ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯨꯕꯅꯤ ꯏꯆꯥꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯍꯜꯂꯦ ꯏꯃꯥ ꯅꯪ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯂꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦꯕ ꯏꯃꯥ ꯀꯞꯂꯔꯣꯏꯌꯦ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯄꯨꯝꯅꯃꯛ ꯈꯥꯡꯂꯒꯦ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯑꯈꯥꯡ ꯀꯟꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯏꯆꯥꯅ ꯆꯥꯎꯕ ꯏꯃꯥ ꯉꯥꯏꯈꯤꯒꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯅꯦꯝꯗ ꯀꯔꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯕꯨ ꯇꯣꯉꯥꯟ ꯄꯤꯖꯒꯅꯤ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯊꯣꯏꯕꯤ ꯃꯅꯦꯝꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯟꯕꯁꯦ ꯄꯦꯟꯗ꯭ꯔꯤꯕ ꯈꯪꯗꯦꯕ ꯅꯆꯦꯅ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯍꯥꯏꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯜꯂꯒ ꯃꯥ ꯀꯩ ꯀꯥꯟꯅꯒꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯂꯩꯀꯥꯏꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯃꯥꯗ ꯇꯝꯃꯨꯁꯦ ꯇꯧꯔꯝꯅꯤꯌꯦ ꯃꯇꯧꯗꯤ ꯏꯃꯣꯟꯃꯟꯁꯤꯅ ꯂꯥꯟꯖꯗꯕꯤ ꯁꯥꯕꯅ ꯍꯩꯔꯤꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯇꯩꯗꯨꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯈꯟꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯗ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯗꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯊꯤꯅ ꯇꯧꯋꯤ ꯌꯦꯡꯁꯤꯟꯕꯤꯗꯦ ꯆꯥꯛ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯅꯍꯧꯕꯗꯣ ꯏꯅꯥꯁꯤꯅ ꯇꯥꯔꯛꯂꯕꯅꯤ ꯃꯤ ꯏꯃꯥ ꯍꯔꯤ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯦꯛ ꯍꯥꯏꯕꯣꯏꯔꯦ
ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯂꯥꯟꯖꯗꯕꯤ ꯀꯞꯆꯦꯠꯄꯤ ꯁꯥꯔꯒ ꯂꯩꯔꯤꯗꯨꯗꯤ ꯂꯩꯀꯥꯏ ꯃꯤꯗ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕꯣꯏꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯇꯩꯗꯣ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏ 이때 이봉원나 나카의 마싱람다바기 마코이나 와나 레이리바니 까이니소 하이말리마 그리 아이코이 비원바다기 핸독다나 라이와이 크라바 이자도부수 부톡도나 낭리바니냐 칸가니마 라이마이나 까이도방암게 하이바 옌나바 따리 담파 마파체다 얌나 투나 톡록 톡락지브로 타이비 마타모이다 하라우나 칸제이 따스 감다위야 시디 삐레다나 토이비 레이나 까파텐부 빤다나 뚜이 하이브로 ngasi kum hay nungai ni ai na to bangam da bathabak tu apang bi ilem na pangthok tore nungai je tamphai mong da ki thoklak tu na hai ri kai hai gi ma kai tau jarau ge hoi be ma lan ja da bi imau di on thok na lila sana ba hai khre da yum da ne saglona ma lai kai da na saglona ma hai khre on thok na hai khre ma ai na kai tau khra gi ai kya na mai ta dre ta ru ye ta sinaru ye खुदोंबिना नमितुदा चक थिलका तागलाकांदा चेनफम लेट्रबो मतमदा ग्यान तारकनी नंगदी थैबीना यारे तोपिरोइमा खंगलोइना खंगद्रदी ममितुदा खुदोंबिनाने थिन तागलाबसु ग्यान ताररोय इनाव कहिना नोइना हाइसे ए ग्यान ताद्रे नंगबो यमसिदा सिकी मपुसिलाप्रो इचागा इमौसिगना इमुंगसिगी वातना पुहनरिबा नत्रो अदुगा अखोइबो लेकाइसिदा योनबा अखोइबो योनबा पेनद्रदुना लाइवoi ख्रबा इचादबसु योलिबनिने नंग ꯑꯩꯈꯣꯏ ꯌꯣꯟꯕꯒꯤ ꯃꯃꯜ ꯀꯌꯥ ꯐꯪꯒꯦ ꯀꯌꯥ ꯐꯪꯒꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯁꯨꯗꯅ ꯆꯥꯕ ꯀꯣꯟꯅꯔꯗ꯭ꯔꯣ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯑꯩ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯏꯃꯥ ꯀꯅꯥꯒꯤ ꯏꯃꯥ ꯀꯔꯤꯒꯤ ꯏꯃꯥ ꯅꯆꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨ ꯅꯃꯥꯅ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯄꯥꯝꯗ ꯆꯠꯈꯤꯒꯦꯔꯥ ꯁꯪꯒꯣꯏꯗ ꯂꯩꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧ ꯌꯨꯝꯁꯤꯗꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯔꯔꯣꯏ ꯈꯪꯂꯦꯗꯅ ꯏꯃꯥ ꯑꯩꯕꯨ ꯐꯨꯕꯤꯌꯨ ꯆꯩꯕꯤꯌꯨ ꯑꯗꯨꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕꯅꯁꯨ ꯅꯨꯄꯤꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯏꯃꯥ ꯀꯅꯥꯒꯤꯁꯨ ꯅꯨꯄꯤ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯂꯩꯇꯦ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ ꯏꯃꯥ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯃꯥ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯨꯟꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤꯁꯨ ꯏꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯈꯤꯅꯤꯌꯦ नखोई अनिना आइगी इचाबु चाखिबने नखोई अनिदि हिंचाबिने हिंचाबी गमीगा पुन्ना लेमिनबा यादे अखोइसु चागे हाइरकनिये अखोइ किजै इथारि तोपिरोइबा अइ ताबा गमद्रे करिगी तोपा करिगी तोपनो नंगिना सक्से उरगनिया इचादुना वाना चाकना ममा आइबु थादोक्तुना चटखिबदो इमिचिदा उदुना तलैये नपी मा ओइका नपीगी अवाबसु खंबिदबा ꯅꯨꯄꯤꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯅꯨꯄꯤ ꯅꯣꯏꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯒꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯕꯨ ꯈꯪꯕꯤꯅꯤ ꯏꯆꯥꯁꯤꯒꯤ ꯇꯨꯡꯒꯤ ꯈꯟꯗꯨꯅ ꯌꯨꯝꯁꯤꯗ ꯑꯩ ꯏꯈꯥ ꯆꯤꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈꯤꯕꯒꯤꯅꯣ ꯅꯣꯏꯅ ꯏꯃꯥ ꯏꯆꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤ ꯍꯩꯇꯅ ꯌꯦꯡꯂꯤꯕ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯃꯃꯥ ꯑꯃꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯈꯥꯗ ꯇꯣꯟꯊꯅ ꯂꯩꯔꯔꯣꯏ नखोई कनागी मतेंग याउदना अइने इचाबु चाउनबु योक्कनी ममा अमना मचागिदमक तौबा ngam leitaba karisu leite noine yumsida aibo lehaninde haiba ai khangi ngasidagi leisu leiroi hari kaya da majin kaliba nupina maade na handagi yamna wana ro chinduna leiri oiria ngamkreda kibu kijaine aidia asi hairamduna tampa sangoi machi mada mama machagi leifam semduna leikirami asumna matam khara hawkri leimadi तंफागी महूत चेंदुना इमुंगी मकुम मता पुंब सुरमी अदुबु करिसु हाइदे हाइबसु ngamjadi ngamba chani selna ngamdaba karisu leite mamau sel paibina ba hairadi tawradi iyada yai karisu haijaba ngamde tamphana ma tawbigi mating pangbigi hairasu thini hekta chairi tawhandi leimana imongda kari tawibano ne aigi mausibo hanubi aigi mateng kitta su bangwi yabani phi se muksu ising amukso चाक अमुक नंगनब थो ख्वांगसे अयो यो लाउरेदा तंफाना इमा फिदो ऐसुगे थंबिरमो इमा वारनी यारी बेमा नौथासिलक्लन अदुदा पंगथादोब लेमनते अइना वाबु वादा नंग उबियो हाइदे हाइना वारी सारिङै थैबी उखिदुना मखैनिगी मनाक्ता संगसिनदुना हाइरकपनि
ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯔꯤꯗꯨꯕꯣ ꯐꯤꯁꯦ ꯑꯃꯨꯛꯇ ꯁꯨꯕꯤꯌꯨ ꯍꯥꯏꯔꯒ ꯋꯥꯔꯤꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯊꯕꯛ ꯑꯃꯗ ꯇꯧ ꯍꯥꯏꯕꯗ ꯑꯋꯣꯏꯅ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕꯅꯤ ꯄꯤꯔꯛꯑꯣ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯁꯨꯅꯤꯡꯗꯦ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯉꯁꯥꯏꯅ ꯑꯩꯅ ꯁꯨꯔꯝꯃꯗꯤ ꯂꯣꯏꯔꯅꯤ ꯀꯪꯕꯨ ꯀꯪꯂꯅꯤꯅꯦ ꯏꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯁꯨꯔꯤꯕꯅꯤ ꯑꯗꯨꯗ ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯁꯤꯗ ꯐꯠ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯩꯅꯦ ꯅꯪꯕꯣ ꯌꯥꯔꯦ ꯈꯪꯉꯦ ꯋꯥꯔꯤ ꯁꯥꯕꯗꯤ ꯈ꯭ꯋꯥꯡ ꯅꯥꯔꯝꯗꯣꯏꯅꯦ ꯅꯪ ꯃꯣꯏꯗ ꯑꯣꯏꯅ ꯂꯩꯒꯦꯒ ꯂꯩꯈ꯭ꯔꯣꯗ ꯑꯗꯨꯅ ꯋꯥꯏ ꯁꯪꯗꯧꯕ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯏꯆꯦꯁꯨꯅꯦ ꯇꯣꯉꯥꯟ ꯆꯥꯟꯅꯔꯕꯅꯤ ꯑꯩꯈꯣꯏꯗ ꯌꯦꯠꯄꯁꯦ ꯇꯣꯛꯄꯤꯔꯣ ꯉꯝꯅ ꯉꯝꯅꯕ ꯈꯔꯁꯨ ꯍꯣꯠꯅꯕꯤꯌꯨ ꯉꯝꯗ꯭ꯔꯒꯅꯅꯦ ꯍꯨ ꯆꯥꯔꯒꯅ ꯀꯩ ꯇꯧꯒꯦꯒ ꯀꯣꯛ ꯁꯤꯖꯈ꯭ꯔꯣ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥꯅ ꯋꯥꯅ ꯐꯤ ꯁꯨꯔꯝꯕꯁꯤꯗ ꯑꯩꯅ ꯁꯨꯕꯤꯒꯦ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈꯤꯗꯦꯅ ꯑꯣ ꯃꯅꯦꯝ ꯌꯥꯝꯅ ꯅꯤꯡꯕꯤ ꯃꯃꯧꯔ ꯑꯩꯈꯣꯏ ꯁꯣꯝꯁꯤꯕꯣ ꯀꯩ ꯊꯣꯛꯆ ꯌꯦꯗꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯍꯅꯨꯕꯤ ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕ ꯈꯔ ꯂꯩꯍꯧꯕꯅꯤ ꯐꯦꯡꯂꯝꯃꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯏꯃꯥ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯗꯨꯅ ꯐꯤꯁꯤꯡꯗꯨ ꯁꯨꯗꯣꯛꯇꯨꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯀꯣꯜꯂꯤꯛ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯋꯥꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ ꯇꯥꯇꯣꯟ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯩꯗꯤ ꯀꯨꯏꯊꯕ ꯄꯥꯝꯗ꯭ꯔꯦ ꯌꯥꯔꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ ꯅꯪꯅ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯣꯏ ꯑꯥꯗ ꯂꯩꯔꯨꯁꯦ ꯍꯥꯏꯕꯗꯨꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯑꯣꯏꯗꯣꯔꯤꯒꯦ ꯍꯌꯦꯡ ꯆꯠꯂꯁꯤꯕ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯁꯣꯜꯂꯕꯅꯤ ꯑꯗꯣ ꯏꯃꯥꯅ ꯀꯝꯗꯧꯕ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯗꯤ ꯍꯣ ꯀꯩꯅꯣ ꯏꯆꯦ ꯍꯣꯏꯁꯨ ꯂꯩꯁꯤꯗꯤ ꯃꯣꯏꯒ ꯃꯔꯥꯏꯅ ꯂꯩꯖꯍꯧꯅꯤ ꯀꯩꯅꯣ ꯌꯨꯝꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯃꯈꯣꯏ ꯑꯅꯤꯇꯪꯅꯤ ꯇꯔꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯣꯏꯒꯤ ꯑꯗꯨꯁꯨ ꯆꯨꯝꯕ ꯑꯩ ꯏꯃꯥꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯀꯩꯅꯣ ꯇꯥꯇꯣꯟ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯃꯥ ꯅꯤꯡꯕ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯍꯌꯦꯡ ꯌꯥꯔꯦꯀꯣ ꯑꯩ ꯄꯣꯠ ꯂꯣꯏꯁꯤꯜꯂꯗꯧꯕꯅꯤ ꯍꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯃꯥꯡꯒꯣꯜꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯜꯂꯤ ꯏꯕꯣꯇꯣꯝꯕꯒ ꯊꯣꯏꯕꯤꯒ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕ ꯇꯥꯔꯦ ꯀꯩꯗꯧꯕ ꯀꯔꯤꯒꯤ ꯑꯁꯣꯝꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯃꯈꯣꯏꯅꯤꯇꯪ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯕꯨ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯨꯏ ꯈꯟꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤꯅꯦ ꯅꯪ ꯀꯩꯅꯣ ꯏꯃꯥ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕꯒꯤ ꯋꯥꯔꯣ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯃꯈꯣꯏꯕꯨ ꯁꯦꯕꯥ ꯇꯧꯕꯒꯤ ꯍꯛ ꯂꯩꯇꯕ꯭ꯔꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯃꯥꯅꯄꯥꯅ ꯅꯄꯥꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯏꯆꯥꯒꯤꯗꯤ ꯃꯃꯥꯅꯤꯅꯦ ꯑꯁ ꯏꯃꯥ ꯋꯥ ꯌꯥꯝ ꯁꯥꯡꯊꯅꯗꯣꯔꯤ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯅ ꯑꯩ ꯏꯇꯣꯝꯇ ꯆꯥꯕꯅ ꯃꯌꯥꯝ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯏꯇꯩꯃꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯔꯤꯕꯁꯦ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯟꯅ ꯍꯨꯔꯥꯟ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯒꯤ ꯏꯆꯥꯁꯦ ꯑꯩꯇꯪ ꯅꯠꯇꯦ ꯇꯥꯆꯧꯅ ꯂꯩꯇ꯭ꯔꯕꯁꯨ ꯏꯇꯩꯃꯒ ꯌꯥꯏꯁꯅꯥꯒ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯍꯧꯔꯣ ꯑꯣ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯏꯕꯣꯇꯣꯝꯕꯗꯨꯅꯤꯀꯣ ꯐꯔꯦ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯅꯈꯣꯏꯅ ꯆꯠꯅꯤꯡꯕ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯏꯃꯥ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏꯒꯦ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯅꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯏꯕꯣꯇꯣꯝꯕꯒ ꯊꯣꯏꯕꯤꯒꯗꯨ ꯂꯩꯃꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯒ ꯃꯃꯧꯒꯗꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯩꯍꯧꯔꯤ ꯂꯩꯃ ꯃꯇꯝ ꯈꯔꯁꯤꯗ ꯋꯥꯈꯜꯒ ꯆꯥꯗ ꯊꯛꯇꯕꯒꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ ꯇꯝꯐꯥꯅ ꯏꯃꯥꯒꯤ ꯌꯥꯏ ꯅꯕꯨꯛꯁꯤꯕꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯅ ꯎꯏꯅꯦ ꯆꯥꯛꯀ ꯅꯤꯡꯊꯤꯅ ꯆꯥꯗ꯭ꯔꯕꯔꯥ ꯈꯪꯗꯦ ꯏꯃꯥ ꯃꯁꯥꯅ ꯇꯧꯕꯅ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯑꯁꯤꯗ ꯊꯣꯛꯅꯕ ꯃꯁꯥꯅ ꯁꯤꯟꯖꯕꯅꯤ ꯁꯦꯟꯅ ꯃꯃꯤꯠ ꯇꯥꯡꯂꯕꯤ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯨꯕꯒꯤ ꯃꯍꯩꯅꯤ ꯃꯥꯅ ꯉꯁꯤ ꯐꯪꯂꯤꯕ ꯍꯩ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒꯤꯗꯤ ꯅꯕꯣꯛꯅꯤ ꯊꯥꯗꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯃꯨꯛꯇ ꯆꯪꯂꯒ ꯀꯔꯤ ꯀꯝꯗꯧꯕ ꯍꯪꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯆꯪꯂꯨꯔꯒ ꯑꯃꯨꯛ ꯊꯤꯅ ꯆꯩꯔꯛꯂꯕꯗꯤ ꯇꯟꯗ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯃꯥꯒꯤ ꯈꯣꯟꯊꯤ ꯆꯥꯔꯒ ꯂꯩꯗꯣꯏꯁꯦ ꯆꯩꯒꯤꯁꯨ ꯆꯩꯖꯔꯁꯅꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯅꯕꯣꯛꯅ ꯆꯩꯗ꯭ꯔꯗꯤ ꯀꯅꯥꯅ ꯆꯩꯒꯅꯤ ꯑꯗꯨꯕꯨꯗꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥꯈꯣꯏꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯝ ꯇꯧꯔꯤꯕ ꯅꯣꯡꯃꯇ ꯍꯪꯕꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤ ꯏꯃꯥꯒꯤ ꯌꯥꯏ ꯑꯗꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯒꯅꯤ ꯅꯪ ꯀꯀꯥꯈꯣꯏꯁꯨ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯒꯤ ꯐꯔꯛ ꯇꯥꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯕꯣꯛꯇꯣ ꯉꯁꯤꯒꯤ ꯎꯗꯦꯅꯦ ꯉꯔꯥꯡ ꯀꯥꯗꯤ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯑꯌꯨꯛꯇꯨ ꯎꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯎꯈꯤꯗ꯭ꯔꯤ ꯀꯔꯤ ꯇꯧꯔꯤ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯅꯗꯨꯅ ꯑꯅꯤꯃꯛ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯌꯥꯏ ꯅꯕꯣꯛꯇꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯣ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯨ ꯌꯥꯏꯁꯅꯥ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯕꯣ ꯀꯥꯏ ꯂꯩꯒꯣ ꯂꯩꯃ ꯃꯥꯒꯤ ꯀꯥꯗꯒꯤ ꯏꯁꯣꯟ ꯁꯣꯟꯅ ꯈꯨꯝꯂꯛꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕ ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯥꯗ ꯆꯪꯂꯛꯎ ꯑꯕꯣ ꯑꯩꯅꯦ ꯅꯪ ꯑꯣꯏꯔꯦ ꯀꯩꯗꯧꯔꯦ ꯑꯕꯣ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ
Ima, Ima, abokse masa ngamdaba male, amta lao. Tamphalay magikada, prap sanglagtuna, pakat na hanglai. Kaidawragi ima, kayo'y nangamdaba no, amay ba sira. Imagi ay, makhalay kay ginapuchaw ko do, amok ta kaur sa salo. Ay kayo tawde, kaur no. Kari taw ba no? Namana dyan na masida sanglagli ba? Siya ba taw na bukana layta? Upay layta tado na lang ba ay buuraga? Nakoy nok na balagli bro. Chalo, ay ginagtag ka na matachanglag ka no. Ima, nanggit amoy se. Kanchuk kalit ako. Ngasiso ima git amoy da. Ima ijani ki mamita bitribo oire. Ima na saur baso, naba paraga saur. Haujikidi, pum na makaw tok na, naba pa na bahana daw kisi. Ima na paraba matong, ay, yung sida changlaroy ki. Ima git ang paa. Ima nang mo saur tre. Ay na nakoy da lang jaki ba irado na. Nakoy bo, haraw ko ba ngamdaban. Ay gi apik pa wakal doon. Imaw ka isugat. Awa ba chay na kaya pikri. Lancha drabi imaw ka isugat. Miray ro bagi mahay ne. Ay napangliba. Nakoy gimangda. Ima ko'y nalay dinde. Chat. Patrabi ay di. Sebataw na magkanalay ta. Pamong na pato na pumdo na taway siya. Manglas ano. Ano na iran gi mating jaba mahay ni kalagay. Ay ko'y lay si di. Ay ko'y lay na kay daw bagi ima na dum na lay doy no. Abo, ay so lay di si di. Ay chow ra ba ni haujik di. Abo ki si baning thi na daw wangam la ni. Punchi se, ang akbat. Ay na kway da ginusik hida ba miyoy na. Ay na kanala itraba matamta. Ay ki mateng pang. Aduga, ay na luna. Nugsi na tau jaba moy na. Ay to pudok lam na ba. Mama malihaw ni hayda na. Noong matasulaki traba. Yari sa ima. Nasano ngay ti hayraga. Aduga muwakal daw. Pangkanda kansin gano. Ngayak po tawsi. Imagi ay, chalo. Nabok na dyan na ba, chakra tong luso. Abo, ay chak tong lukige kwa, kuiroy, patloy na kani. Chalo. Tamha, ima po mapanda, amok na puto. Pamong na hipto na sumlay ba si why? Tamha manin bumanggol da, pag amatado na pamali. Asong na layringay, iboto magathoy bigas so halaglami. Mama ni isonchon na layrang da, iboto mapakat na, mamagi manaksang sindo na hanglai. Ma, nang kay dawrgi. Kayang kurige sumnalay ba? Tamha, kanano ni lakli si po. Ay di masak lakshin mangamdre niya. Ma, nacha iboto mabukhang widra bro. Nacha halagli. Ay ki icha iboto makaw ba amat talayti. Mata mamadati layra. Ma di si kiba ko ire. Ima, nacha bang agpiyo. Ayam lan kri. Nasuna mo ba sunong shidra bro. Kanagi iso, imaw, layti. Ay gidi imaw tampaga. Iso yay ka nagtana. Kanasa layti. Haybina, ima, namaw bunga piyo. Namaw na wakal biglo ba na, ay tagi hayba wakal sinalamjing kiba na, pum na magtugan kiban, ay na pum na magpuwahan ban, ay ko'y bunga piyo. Iche, ima da iko'y ba magtangak pinabahay piyo. Iche na so iko'y ba suwaraw ramdan, ay, iche gi kongko laga hay jaw hay so hay jagi. Adum na taw no si, ay no'y da kari suwaraw di. Ima, panasaw walay na baso, tadok na bayara ro'y da bani. Aikoy giso moy natana kanalaytre. Moy giso aikoy natana kanalaytre. Ngakpi bahay basina pumna mapuyay pan gani. Imagi asawa do patabiru. Aikoy punna hanagum na haraw nungay na layrasi. Jummi, imaw tampa na hayba. Wakalay bi imaw mapangjabasi. Untok na nungay ka. Ngasidagi aikoy punna. Amat taoy na haraw tayam na layrasi.